ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤ ꯁꯥꯎꯟ 35 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯈꯜꯗꯨꯅ ꯑꯃꯗ ꯑꯇꯣꯞꯄ ꯃꯪꯂꯥꯟ ꯑꯃꯗ ꯏꯀꯥꯏꯕ ꯀꯟꯅ ꯈꯥꯡꯅꯤꯡꯉꯥꯏ ꯏꯔꯤꯛ ꯈꯣꯝꯕꯅ ꯁꯠ ꯍꯥꯏꯔꯛꯂꯤ꯫ ꯌꯦꯡꯉ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯈꯪꯉꯩ ꯍꯥꯏꯖꯤꯜꯂꯛꯄ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂ ꯏꯂꯥꯟ ꯂꯩꯕꯤꯗꯨ ꯄꯥꯝꯕꯣꯝꯅ ꯉꯥꯊꯔꯝꯕ ꯃꯁꯥꯗꯣ ꯄꯨꯂꯞ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯐꯅꯦꯛꯀꯗꯨ ꯇꯧꯐꯝ ꯈꯪꯗ ꯐ꯭ꯔꯪ ꯐ꯭ꯔꯪꯒ ꯀꯜꯂꯗꯨꯅ ꯃꯆꯤꯟꯒꯗꯨ ꯑꯔꯩꯈꯩ ꯆꯤꯛꯁꯤꯜꯂꯤ꯫ ꯄ꯭ꯔꯦꯝꯁꯨ ꯍꯣꯕꯦ ꯍꯣꯕꯦꯒ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯏꯆꯟ ꯀꯩꯝ ꯇꯧꯗ꯭ꯔꯣ? ꯂꯂꯩꯕꯤꯁꯨ ꯈꯨꯝꯐꯝ ꯈꯪꯗ ꯏꯛ ꯑꯥꯒ ꯇꯧꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯣꯏ ꯌꯦꯡꯉ ꯆꯠꯀꯦꯗꯤ꯫ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯒꯤ ꯕꯦꯛ ꯑꯃ ꯑꯩꯅ ꯏꯃꯥꯗ ꯄꯤꯔꯝꯕꯅꯤ, ꯉꯔꯥꯡ ꯀꯔꯤꯗ ꯀꯥꯎꯔꯝꯕꯗꯣ꯫ ꯍꯣꯏ ꯂꯧꯔꯒꯦ ꯌꯥꯝꯕꯧ꯫ ꯄ꯭ꯔꯦꯝꯁꯨ ꯁꯠ ꯍꯥꯏꯔꯛꯂꯤ꯫ ꯂꯥꯎ ꯆꯪꯉꯁꯤ꯫ ꯃꯇꯥꯡ ꯆꯥꯔꯤ ꯈꯟ ꯏꯀꯥꯏꯕꯗ ꯐꯥꯖꯤꯜꯂꯒ ꯏꯔꯤꯛ ꯈꯣꯝꯕꯗ ꯍꯟꯅꯒ ꯌꯦꯡꯂꯝꯗ ꯇꯨꯃꯤꯟ ꯃꯥꯅ ꯍꯥꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯏꯃꯨꯡꯂꯣꯝꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡꯒ ꯆꯪꯈꯤ꯫ ꯄ꯭ꯔꯦꯝꯁꯨ ꯑꯗꯨꯝꯅ ꯂꯩꯕꯤꯒ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯆꯪꯈ꯭ꯔꯦ꯫ ꯁꯥꯊꯤꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯏꯔꯤꯛ ꯈꯣꯝꯕꯁꯨ꯫ ꯆꯠꯈ꯭ꯔꯤꯗꯨꯗ ꯃꯤꯠꯌꯦꯡ ꯄꯟꯈꯩ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯃꯤꯠꯇꯨ ꯀꯨꯞꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯌꯦꯇꯨ ꯐꯠꯊꯥꯡꯒꯠꯇꯨꯅ ꯉꯔꯥꯡꯒꯤ ꯁꯣꯛꯄꯒꯤ ꯕꯦꯟꯗꯦꯖ ꯆꯦꯜꯂꯤꯕꯗꯨꯗ ꯈꯖꯤꯛ ꯀꯟꯅ ꯅꯝꯁꯤꯟꯗꯨꯅ ꯊꯦꯡꯂꯒ ꯃꯆꯤꯅ ꯊꯣꯛꯅ ꯁꯣꯜꯂꯛꯂꯤ꯫ ꯁꯤꯒꯤ ꯆꯩꯅꯥꯁꯤ ꯌꯧꯅ ꯋꯥꯔꯛꯏꯕꯅꯤꯅꯦ꯫ ꯋꯥꯈꯜ ꯆꯣꯏꯔꯛꯀꯅꯨ ꯏꯔꯤꯛ ꯈꯣꯝꯕ꯫ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯒꯦ ꯈꯟꯒꯅꯨ꯫ ꯋꯥꯈꯜ ꯆꯦꯠꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨ꯫ ꯅꯨꯄꯤꯗꯨꯅ ꯃꯤꯠꯌꯦꯡꯒꯤ ꯄꯟꯈꯩ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯊꯣꯔꯛꯂꯤ꯫ ꯈꯟꯈꯤꯕꯅꯤ ꯋꯥꯈꯜꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯀꯔꯝꯅ ꯁꯣꯛꯂꯤꯕꯅꯣ, ꯃꯥ ꯊꯤꯟꯕꯁꯨ ꯆꯠꯇꯦ, ꯑꯗꯨꯒ ꯀꯔꯝꯅ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯃꯅꯨꯡꯗꯨꯗ ꯎꯪꯗꯨꯅ ꯅꯩꯔꯒ ꯂꯩꯔꯤ꯫ ꯂꯩꯃꯍꯣꯏꯅꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥ ꯍꯪꯂꯛꯇꯕꯒ ꯃꯥꯅꯁꯨ ꯍꯥꯏꯗꯕꯒ ꯑꯦꯛꯁꯤꯗꯦꯟꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯂꯂꯩꯕꯤꯁꯨ꯫ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄ ꯃꯇꯝ ꯃꯥꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ ꯆꯠꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯒ ꯂꯩꯕꯒ ꯐꯤꯔꯣꯏꯒ ꯂꯣꯏꯈꯤꯕ ꯀꯨꯏꯕꯒ ꯅꯨꯄꯥ ꯃꯌꯨꯝ ꯅꯨꯄꯤ ꯃꯌꯨꯝ ꯑꯅꯤꯃꯛꯇꯣ ꯋꯥ ꯈꯔ ꯈꯟꯅ ꯍꯧꯔꯛꯂꯤ꯫ ꯊꯣꯏꯅ ꯂꯩꯃꯅꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯛ ꯈꯟꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯅ ꯃꯃꯧ ꯁꯅꯥꯂꯦꯟꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯅ ꯃꯥꯒꯤ ꯃꯃꯧꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯨ ꯃꯥ ꯊꯑꯣꯏꯅ ꯈꯟꯗꯕꯅꯤ꯫ ꯁꯅꯥꯂꯦꯟꯒꯤ ꯏꯃꯨꯡꯅꯗ ꯑꯉꯥꯡꯒ ꯂꯩꯕꯒ ꯃꯃꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟ ꯋꯥꯗꯨ ꯍꯧꯗꯣꯛꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯒꯤ ꯍꯧꯗꯣꯔꯛꯂꯤ꯫ ꯇꯁꯦꯡꯅ ꯂꯩꯃꯍꯣꯏꯅꯗꯤ ꯌꯥꯖꯗꯕꯅꯤ꯫ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯃꯃꯧ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯤꯔꯝꯂꯦ, ꯙꯔꯥ ꯃꯨꯠꯂꯔꯣꯏ ꯈꯟꯖꯗꯨꯅ ꯂꯩꯔꯕꯅꯤ, ꯊꯣꯏꯅ ꯑꯊꯣꯏ ꯑꯍꯦꯟ ꯄꯥꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯒ ꯍꯦꯛ ꯂꯥꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯎꯄꯥꯏ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯇꯕꯅꯤ ꯂꯩꯃꯗꯨ꯫ ꯀꯦꯁꯣꯅ ꯏꯁꯨꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯩꯁꯦ ꯑꯝꯇꯗꯤ ꯌꯥꯕꯤꯌꯨꯕ ꯏꯕꯥ ꯏꯕꯨꯡꯉꯣ꯫ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ ꯕ꯭ꯔꯣꯖꯦꯟ ꯃꯊꯥ ꯐꯖꯅ ꯁꯥꯔꯤ꯫ ꯃꯆꯥꯃꯛꯀꯤ ꯁꯛꯇꯥꯅꯦ, ꯃꯣꯏꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯒ ꯀꯔꯤꯕꯨ ꯈꯨꯝꯒꯗꯕꯅꯣ ꯀꯣꯛꯇꯨꯝ ꯆꯥꯈꯠꯂꯛꯂꯦ ꯇꯧꯔꯤꯕꯗꯣ꯫ ꯂꯩꯃꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯃꯈꯨꯠꯇꯨꯅ ꯂꯥꯏꯕꯛꯇꯨꯗ ꯊꯝꯂꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯊꯥꯗꯕ ꯃꯊꯥꯅ ꯌꯣꯝꯂꯕ ꯃꯤ ꯑꯃꯒꯨꯝ ꯋꯥ ꯉꯥꯡꯂꯛꯇꯅ ꯇꯨꯃꯤꯟ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯂꯩꯔꯤ꯫ ꯎꯃꯥꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯇꯨꯃꯤꯟ ꯃꯣꯏꯅ ꯍꯧꯗꯣꯛꯂꯤꯕ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯗꯅ ꯂꯩꯕꯗꯨꯗ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯥꯅꯤ ꯏꯅꯝꯁꯦ, ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯁꯨ ꯂꯩꯍꯧꯔꯤꯕꯁꯤꯒꯤ ꯈꯜꯂꯒ ꯑꯃꯨꯛ ꯄꯨꯟꯁꯤ ꯑꯃ ꯍꯧꯕꯗ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯀꯦꯁꯣ ꯍꯣꯏꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯤ ꯈꯟ ꯕ꯭ꯔꯣꯖꯦꯟꯁꯨ ꯃꯥꯒꯤ ꯃꯣꯠꯇꯣ ꯇꯞꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯕꯨꯡꯉꯣꯅ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤꯗ꯫ ꯏꯁꯦꯟ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯃ ꯏꯕꯥꯅꯤꯅꯁꯨ ꯌꯥꯕꯗꯨ ꯉꯝꯃꯣꯏ꯫ ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡꯒ ꯄꯥꯡꯁꯤꯜꯂꯛꯂꯤ꯫ ꯑꯃꯃꯨꯛ ꯊꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯅꯤ꯫ ꯃꯆꯥ ꯑꯃ ꯂꯩꯍꯧꯕꯅꯤꯅ ꯑꯇꯣꯝꯕꯤ ꯍꯥꯏꯁꯤꯗꯤ ꯑꯇꯣꯝꯕꯤꯅꯤꯗꯣ꯫ ꯍꯣꯏ, ꯑꯇꯣꯝꯕꯤ ꯂꯣꯏꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯅꯠꯇꯕ, ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯥ ꯍꯥꯏꯁꯤꯒ ꯃꯤꯆꯥ ꯍꯥꯏꯁꯤꯒ ꯈꯦꯠꯅꯕ ꯌꯥꯝ ꯂꯥꯛꯀꯅꯤ꯫ ꯏꯁꯨꯅ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯀꯞꯅ ꯂꯦꯟꯕꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯏꯅꯥꯎꯕꯦꯝꯃ, ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯅꯧꯁꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗꯦꯗ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯍꯦꯛ ꯆꯪꯅ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯗ ꯁꯨꯝ ꯍꯥꯏꯗꯨꯅ ꯂꯩꯕꯗꯨꯗ ꯎꯃꯥꯅ ꯑꯃꯨꯛ ꯊꯝꯖꯤꯟꯕꯤꯔꯛꯂꯤ, ꯌꯥꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯇꯛꯂꯛꯂꯤ꯫ ꯏꯅꯝꯁꯦ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯔꯅꯨꯗ꯫ ꯏꯁꯨꯒꯤꯗꯤ ꯃꯃꯥ ꯑꯐꯕ ꯑꯃ ꯂꯩꯔꯤ꯫ ꯁꯤꯗ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯂꯣꯏꯅꯕꯤꯅꯦꯅ ꯈꯜꯂꯤꯗ꯫ ꯎꯃꯥꯒꯤ ꯋꯥꯗꯨꯗ ꯕ꯭ꯔꯣꯖꯦꯟꯒ ꯂꯩꯃꯒꯗꯣ ꯎꯃꯥꯗ ꯀꯅꯥꯅꯣ ꯍꯥꯏꯒꯣ ꯃꯤꯠꯌꯦꯡꯗꯣ ꯋꯥꯍꯪꯅ ꯊꯟꯅ ꯌꯦꯡꯂꯛꯂꯤ꯫ ꯎꯃꯥꯁꯨ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊꯗꯨ ꯈꯪꯂꯗꯨꯅ ꯅꯣꯛꯐꯤꯠꯀꯗꯧꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯂꯩꯕꯤꯁꯤꯅꯤ꯫
ꯂꯩꯃꯒ ꯕ꯭ꯔꯣꯖꯦꯟꯒꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯑꯉꯥꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤꯕꯤ ꯂꯂꯩꯕꯤꯅ ꯇꯥꯈꯤꯕ ꯇꯥꯔꯤ ꯈꯟ ꯄꯥꯈꯠꯆꯗꯨꯅ ꯑꯃꯅ ꯑꯃꯗ ꯐꯂꯞꯀ ꯌꯦꯡꯅꯔꯤ꯫ ꯂꯩꯃꯅ ꯀꯟꯅ ꯈꯣꯟꯖꯦꯜꯗꯣ ꯃꯌꯥꯝ ꯇꯥꯅꯕ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯔꯝꯕꯗꯒꯤ ꯂꯂꯩꯕꯤ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯈꯣꯟꯖꯦꯜꯗꯣ ꯁꯦꯝꯂꯗꯨꯅ ꯈꯖꯤꯛ ꯄꯤꯛꯁꯟꯗꯨꯅ ꯎꯃꯥꯒꯤ ꯃꯅꯥꯛꯇꯨꯗ ꯈꯔꯒ ꯅꯛꯅ ꯃꯉꯛꯀꯗꯣ ꯊꯥꯡꯖꯤꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯩ, ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯏꯅꯥꯎ ꯅꯪꯕꯣ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯃꯆꯜꯗꯧꯅ ꯈꯟꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯂꯩꯕꯤꯅꯁꯨ ꯌꯥꯔꯛꯑꯣꯏ, ꯋꯥ ꯃꯥꯡꯗꯅ ꯇꯣꯛꯀꯅꯤꯗ꯫ ꯀꯦꯁꯣꯅ ꯂꯩꯃꯒꯤ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯃꯉꯛꯀꯗꯣ ꯅꯣꯝꯂꯗꯨꯅ ꯋꯥꯈꯜ ꯈꯔ ꯊꯥꯗꯔꯒ ꯈꯨꯝꯂꯛꯂꯤ꯫ ꯏꯇꯩꯃꯁꯦ ꯌꯥꯗꯕ ꯉꯥꯛꯇꯅꯤ, ꯌꯥꯅꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯂꯩꯃꯁꯨ ꯀꯦꯁꯣꯒꯤ ꯋꯥꯗꯨꯗ ꯆꯨꯝꯃꯤ ꯍꯥꯏꯒꯨꯝ ꯃꯉꯛꯀꯗꯣ ꯅꯣꯝꯂꯗꯨꯅ ꯃꯥꯒꯤꯁꯨ ꯃꯣꯠ ꯑꯃ ꯄꯤꯔꯛꯂꯤ꯫ ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯌꯥꯝ ꯆꯨꯝꯃꯤ꯫ ꯂꯩꯃꯅ ꯃꯣꯏꯒꯤ ꯋꯥꯗꯨꯒꯤ ꯃꯥꯏꯀꯩꯗ ꯈꯔꯒ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯎꯃꯥꯁꯨ ꯕ꯭ꯔꯣꯖꯦꯟꯗ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯍꯪꯂꯛꯂꯤ꯫ ꯇꯥꯏꯕꯨꯡꯉꯣꯗꯤ ꯀꯩ ꯈꯜꯂꯤꯒꯦ? ꯑꯩꯒꯤꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯃ ꯊꯤꯖꯒꯦꯅꯗꯤ ꯈꯟꯗ꯭ꯔꯦꯗꯣ, ꯏꯕꯨꯡꯉꯣꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯁꯤꯗ ꯂꯩꯔꯤꯗꯣ ꯑꯩꯒꯤꯗꯤ꯫ ꯇꯥꯏꯕꯨꯡꯉꯣ, ꯌꯥꯗꯕ ꯌꯥꯔꯣꯏꯗ, ꯃꯥꯁꯨ ꯆꯍꯤ ꯈꯔ ꯌꯥꯝꯁꯜꯂꯛꯂꯒ ꯄꯨꯡꯕꯥ ꯐꯥꯗꯕꯒꯤ ꯑꯋꯥꯕ ꯐꯪꯂꯛꯀꯅꯤ, ꯈꯪꯉꯛꯀꯅꯤ ꯃꯇꯝꯗꯨꯗ꯫ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯛꯄ ꯌꯥꯕ ꯋꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ ꯎꯃꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯣꯛꯁꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯗꯨꯒ ꯑꯔꯦꯝꯕ ꯇꯥꯒꯗ꯭ꯔꯥꯁꯨ ꯈꯜꯂꯤ꯫ ꯕ꯭ꯔꯣꯖꯦꯟ ꯎꯄꯥꯏꯗꯤ ꯂꯩꯇ ꯇꯞꯅ ꯈꯣꯟꯖꯦꯜꯒꯗꯣ ꯏꯃꯛꯃꯛꯅ ꯃꯌꯦꯛꯀ ꯏꯁꯦꯡ ꯁꯦꯡꯗꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯏꯕꯥꯏꯕꯨꯡꯉꯣ, ꯁꯤꯒꯤ ꯋꯥꯁꯦ ꯃꯨꯟꯅ ꯈꯟꯅꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯕꯦꯝꯃꯁꯨ ꯆꯍꯤ 2ꯗꯤ ꯍꯦꯜꯂꯦꯗꯅ ꯆꯠꯈꯤꯕꯗꯣ, ꯏꯃꯧ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤ꯫ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯎꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯩꯃꯗꯣ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯅꯝꯁꯦ, ꯏꯌꯥꯗ ꯃꯨꯟꯅ ꯐꯖꯅ ꯍꯥꯏꯕꯤꯔꯣꯀꯣ, ꯇꯨꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯌꯦꯡꯉꯁꯤ ꯏꯅꯥꯎ꯫ ꯕ꯭ꯔꯣꯖꯦꯟꯅ, ꯑꯗꯣ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯀꯣ꯫ ꯌꯥꯔꯅꯤ ꯏꯕꯥꯏꯕꯨꯡꯉꯣ꯫ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯄꯨꯝꯁꯨꯝ ꯍꯦꯛ ꯁꯨꯝꯃꯒ ꯊꯝꯂꯝꯂꯦ ꯃꯥꯒꯤ ꯀꯦꯁꯣꯒ ꯎꯃꯥꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ꯫ ꯀꯟꯅ ꯍꯦꯛꯇ ꯇꯛꯂꯦ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯗꯣ ꯃꯦꯟꯁꯤꯟꯅꯕ ꯄꯥꯝꯕꯩ ꯑꯃꯃꯨꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯂꯩꯃꯍꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯔꯤ ꯈꯣꯝꯕꯗ ꯋꯥꯗꯣ ꯍꯧꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ꯫ ꯄꯥꯝꯖꯗꯕꯅꯤ ꯇꯁꯦꯡꯅꯗꯤ, ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯃꯃꯧꯒꯤ ꯑꯍꯥꯡꯕ ꯑꯍꯣꯕꯗꯨ ꯂꯩꯇꯦ ꯈꯟꯅ ꯂꯩꯖꯔꯕꯅꯤ꯫ ꯃꯁꯨꯡ ꯏꯆꯥꯎ ꯆꯥꯎꯅ ꯄꯤꯔꯝꯂꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯏꯃꯧ ꯊꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯃꯁꯨꯅ ꯃꯃꯥꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯔꯛꯀꯅꯤ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ꯫ ꯎꯃꯥ ꯑꯣꯏꯅ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ꯫ ꯃꯌꯥꯝꯗꯨ ꯇꯤꯚꯤ ꯌꯦꯡꯅꯗꯨꯅ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯑꯋꯥ ꯄꯣꯊꯥꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯣꯏꯕꯒ ꯑꯉꯥꯡꯒ ꯑꯃ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯗ ꯈꯠꯇꯅ ꯂꯥꯡꯗꯅ ꯁꯥꯟꯅꯔꯤ꯫ ꯄ꯭ꯔꯦꯝꯗꯤ ꯍꯩ ꯀꯟꯅ ꯈꯣꯛꯂꯤ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯆꯥꯅꯕ ꯍꯥꯏꯗꯅ꯫ ꯂꯩꯃꯁꯨ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯅꯔꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯂꯤ ꯁꯣꯐꯥ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯔꯤꯗꯨꯗ꯫ ꯕ꯭ꯔꯣꯖꯦꯟꯁꯨ ꯉꯁꯥꯏ ꯄꯥꯕ ꯅꯪꯍꯧꯗꯕ ꯄꯦꯄꯔꯗꯨ ꯄꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ, ꯂꯩꯃꯗꯣ ꯏꯔꯤꯈꯣꯝꯕꯅ ꯐꯝꯂꯤꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯖꯤꯜꯂꯛꯂꯤ꯫ ꯏꯔꯤꯈꯣꯝꯕꯁꯨ ꯃꯃꯥꯡꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯅꯤꯡꯕ ꯂꯩꯔꯝꯃꯅꯤꯗꯨ ꯈꯪꯂꯗꯨꯅ ꯃꯃꯥꯗ ꯐꯠ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯀꯩꯗꯧꯔꯦ ꯏꯃꯥ? ꯂꯩꯃꯁꯨ ꯃꯆꯥꯅ ꯐꯤꯡꯒꯠꯂꯛꯀꯗ꯭ꯔꯥ ꯈꯟꯅ ꯌꯥꯝ ꯇꯞꯅ ꯀꯤꯖꯅ ꯀꯧꯔꯛꯂꯤ ꯃꯆꯥꯗ ꯇꯥꯇꯨꯛ ꯌꯦꯡꯗꯨꯅ꯫ ꯏꯕꯨꯡꯉꯣ, ꯍꯥꯏꯔꯣ꯫ ꯋꯥꯗꯣ ꯀꯔꯥꯏꯗꯩ ꯍꯧꯗꯣꯛꯀꯅꯤ ꯈꯟꯕꯗ ꯉꯥꯏꯍꯥꯛꯇꯨꯗ ꯍꯨꯃꯥꯡꯒ ꯀꯥꯡꯈꯠꯂꯛꯂꯤ ꯃꯃꯥ ꯑꯣꯏꯕꯤꯗꯣ꯫ ꯃꯆꯥꯒꯤ ꯃꯆꯤꯡꯃꯛꯅꯤ꯫ ꯃꯥꯅ ꯋꯥꯗꯣ ꯍꯧꯗꯣꯛꯎꯔꯒ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦꯗ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯃꯟ ꯀꯥꯡꯂꯤ꯫ ꯍꯧꯗꯣꯛꯐꯝ ꯈꯪꯗ ꯍꯧꯗꯣꯔꯛꯀꯗꯧꯔꯤꯕ ꯋꯥꯗꯣ ꯀꯔꯥꯏꯗꯒꯤ ꯇꯥꯏ? ꯃꯁꯨꯗꯒꯤ ꯇꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯏꯁꯨꯁꯦ, ꯀꯩꯗꯧꯔꯒꯦ? ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯃ ꯊꯦꯡꯒꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯂꯩꯃꯗꯣ꯫ ꯃꯆꯥꯅ ꯀꯩꯗꯧꯔꯒꯦ ꯍꯪꯂꯛꯄꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯨꯡꯒꯠꯄ ꯑꯃꯗꯨꯝ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯗ ꯌꯥꯗꯕ ꯋꯥꯒ ꯑꯣꯏꯕꯅꯤ ꯇꯞꯅ ꯐꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ꯫ ꯏꯁꯨꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯣꯝꯒꯤ ꯁꯅꯥꯍꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯀꯟꯅ ꯍꯥꯏꯔꯤ꯫ ꯏꯁꯨꯒꯤ ꯈꯜꯂꯒ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯤꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯣꯡ ꯍꯥꯔꯛꯇꯦ ꯅꯨꯄꯥꯗꯣ꯫ ꯇꯤꯚꯤꯗ ꯃꯃꯤꯠꯇꯨ ꯊꯝꯂꯒ ꯃꯃꯥꯒꯤ ꯋꯥꯗꯨꯃꯗꯤ ꯌꯦꯡꯊꯠꯂꯛꯂꯤ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯆꯤꯡꯂꯦꯝꯅ꯫ ꯇꯥꯅꯤꯡꯕ ꯋꯥꯗꯣ ꯈꯔ ꯉꯥꯡꯉꯣ ꯏꯃꯥ꯫ ꯃꯆꯥꯅ ꯐꯤꯡꯒꯠꯂꯛꯇꯕꯗꯨꯗ ꯂꯩꯃꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯃꯨꯟꯅ ꯈꯜꯂꯨꯅꯦ꯫ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ, ꯑꯗꯨꯏ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯑꯅꯨ꯫ ꯂꯂꯩꯕꯤꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯦꯍꯦ ꯏꯃꯥꯗꯤ꯫ ꯑꯗꯨꯅ ꯃꯥ ꯋꯥꯒ ꯃꯈꯥ ꯇꯥꯕꯒ ꯅꯪꯗꯦ ꯏꯔꯤꯈꯣꯝꯕꯅ ꯐꯠ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯤ
ꯃꯃꯥꯗꯒꯤ ꯌꯦꯡꯕ ꯅꯠꯇꯦ ꯃꯤꯠꯌꯦꯡꯗꯨꯃꯁꯨ ꯇꯤꯚꯤꯗꯒꯤ ꯅꯥꯊꯩꯔꯛꯇ꯭ꯔꯤ ꯃꯤꯉꯣꯟꯗ ꯑꯗꯨꯒꯗꯣ ꯍꯥꯏꯔꯅꯨꯀꯣ ꯃꯤꯒꯤ ꯈꯪꯅꯖꯕ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯨꯝ ꯄꯥꯜꯂꯣ ꯑꯃꯨꯛ ꯍꯟꯅꯁꯨ ꯄꯜꯂꯛꯀꯅꯨ ꯏꯆꯥꯕꯨ ꯀꯩꯅꯣ ꯏꯇꯣꯝ ꯁꯦꯝꯕ ꯉꯝꯅꯤꯅ ꯏꯆꯥꯁꯨ ꯅꯨꯄꯥꯅꯤ ꯌꯨꯝꯁꯤꯒꯤ ꯗꯥꯔꯁꯤꯗꯤ ꯃꯨꯠꯂꯔꯣꯏꯅ ꯈꯜꯂꯤ ꯃꯇꯤꯛ ꯆꯥꯕ ꯏꯆꯥ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯅꯤ ꯏꯇꯣꯝꯇꯅ ꯃꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯃꯁꯤ ꯑꯩꯒꯤ ꯂꯦꯞꯈ꯭ꯔꯕ ꯈꯣꯡꯐꯝꯅꯤ ꯏꯃꯥ ꯋꯥ ꯃꯥꯡꯒꯗꯕ ꯋꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯑꯅꯨ ꯑꯩꯉꯣꯟꯗ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯃꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯛꯂꯕ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯆꯥꯅ ꯉꯝꯈ꯭ꯔꯤ ꯉꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯅꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯔꯔꯣꯏ ꯃꯃꯥꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯏꯔꯤꯈꯣꯝꯕꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯋꯥꯗꯣ ꯄꯨꯁꯤꯜꯂꯛꯂꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯄ꯭ꯔꯦꯝ ꯂꯨꯍꯣꯡꯕꯤꯔꯁꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯊꯣꯏꯕ ꯂꯨꯍꯣꯡꯕꯤꯔꯁꯤ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯄ꯭ꯔꯦꯝꯗꯣ ꯏꯔꯤꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯐꯂꯞꯀ ꯌꯦꯡꯂꯛꯂꯤ ꯀꯔꯤꯅꯣ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯤꯠꯌꯦꯡꯅꯤ ꯏꯔꯤꯈꯣꯝꯕꯁꯨ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊꯗꯣ ꯈꯪꯂꯗꯨꯅ ꯍꯥꯏꯐꯦꯠꯀ ꯅꯣꯛꯁꯤꯜꯂꯛꯂꯤ ꯕ꯭ꯔꯣꯖꯦꯟꯁꯨ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯄꯥꯔꯝꯕ ꯄꯦꯄꯔꯗꯣ ꯈꯖꯤꯛ ꯊꯨꯞꯆꯜꯂꯗꯨꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯊꯣꯏꯕꯗꯤ ꯅꯨꯄꯤ ꯂꯩꯖꯕ ꯃꯥꯜꯂꯤꯗ ꯂꯩꯇꯕꯅꯤ ꯕꯕꯥ ꯃꯥꯅ ꯉꯥꯡꯕ ꯋꯥꯕꯧ ꯀꯥꯏꯗ ꯆꯨꯝꯕ ꯑꯃ ꯌꯥꯎꯒꯦ ꯉꯥꯏꯍꯥꯛꯀꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯤ ꯄ꯭ꯔꯦꯝꯗꯤ ꯑꯗꯨꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄ꯭ꯔꯦꯝꯅ ꯑꯗꯨꯝ ꯄꯟꯗꯨꯅ ꯂꯩꯕꯗꯨꯗ ꯍꯟꯗꯛꯇꯤ ꯏꯀꯥꯏꯔ ꯃꯥꯜꯂꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯗꯗꯤ ꯈꯨꯝꯂꯒꯦ ꯈꯟ ꯁꯠ ꯈꯨꯝꯂꯛꯂꯤ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯍꯩꯃ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦꯅꯦ ꯁꯤꯕꯣ ꯑꯁ ꯑꯩꯅ ꯆꯠꯆꯈ꯭ꯔꯒꯦꯗ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯄ꯭ꯔꯄ꯭ꯔꯞꯀ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯅꯨꯄꯥꯗꯣ ꯂꯩꯃꯁꯨ ꯄ꯭ꯔꯦꯝꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯔꯤꯈꯣꯝꯕꯗ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯂꯤ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕ ꯂꯩꯇꯕꯅꯤ ꯃꯥꯁꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯊꯤꯕꯤꯔꯒꯦ ꯑꯩꯁꯨ ꯂꯨꯍꯣꯡꯕꯤꯔꯒꯦꯅ ꯈꯜꯂꯝꯃꯤꯅꯤ ꯅꯪ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯃꯛ ꯇꯧꯔꯁꯤ ꯃꯣꯏꯁꯨ ꯆꯍꯤꯁꯨ ꯌꯥꯝꯃꯕꯁꯤꯕꯣ ꯍꯣꯏ ꯄꯥꯝ ꯑꯗꯣ ꯑꯉꯥꯡꯒ ꯊꯣꯏꯕꯒꯗꯤ ꯁꯥꯟꯅꯔꯝꯈꯤꯅꯤꯅꯦꯍꯦ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯁꯣꯏꯔꯝꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯍꯌꯦꯡ ꯊꯕꯛ ꯌꯥꯝꯃꯤ ꯏꯁꯨꯗꯤ ꯑꯩꯒ ꯇꯨꯝꯃꯒꯦ ꯑꯗꯨꯝ ꯍꯣꯏ ꯁꯥꯒꯠꯂꯨꯕ ꯋꯥꯈꯜ ꯈꯔ ꯅꯤꯡꯈꯥꯏꯔꯕ ꯅꯨꯄꯥꯗꯨꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕ ꯃꯥꯟꯕ ꯃꯇꯧꯗꯨꯒ ꯂꯣꯏꯅꯅ ꯐꯃꯨꯡꯗ ꯀꯥꯔꯛꯂꯤ ꯂꯣꯟ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜꯗꯨ ꯑꯃꯗꯒꯤ ꯑꯃ ꯂꯝꯁꯤꯟꯗꯨꯅ ꯈꯜꯂꯤ ꯃꯧꯅꯤ ꯍꯜꯂꯛꯄꯤꯅꯤ ꯂꯥꯏꯔꯔꯦ ꯍꯥꯏꯕꯗꯨꯗ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯥꯎꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯁꯤꯡꯕꯨ ꯑꯣꯏꯍꯜꯂꯁꯤꯔꯥ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯈꯜꯂꯨꯕꯅꯤ ꯃꯥꯒꯤ ꯅꯠꯇꯦ ꯑꯉꯥꯡꯗꯨꯒꯤ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯕꯗꯨꯗꯗꯤ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯃꯆꯟꯃꯛꯅꯦꯅ ꯈꯟꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁꯅꯥ ꯅꯪ ꯌꯥꯝꯕꯨ ꯃꯤꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯂꯥꯛꯎꯕ ꯏꯆꯥꯒꯤ ꯃꯃꯥ ꯋꯥꯠꯂꯤꯁꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯄꯤꯌꯨ ꯀꯩꯗꯧꯒꯦ ꯁꯅꯥ ꯌꯥꯝꯕꯨꯡꯁꯦ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯏꯃꯥꯅ ꯅꯪꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯁꯤꯟꯅꯕ ꯀꯟꯅ ꯍꯥꯏꯔꯛꯂꯤ ꯑꯩꯕꯨ ꯃꯊꯪꯒ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯈꯥꯡꯂꯤꯕ ꯃꯣꯟꯗꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯤ ꯊꯦꯝꯕꯤꯅꯕ ꯂꯩꯇ꯭ꯔꯤ ꯈꯥꯝꯕꯤꯅꯕ ꯌꯥꯎꯗ꯭ꯔꯤ ꯃꯇꯥꯒꯨꯝ ꯃꯅꯤꯡ ꯇꯝꯍꯜꯂꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯣꯟꯗꯨꯗ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯤ ꯁꯣꯝꯗꯅ ꯆꯀ꯭ꯔꯤ ꯆꯧꯗꯨ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯗꯣ ꯑꯝꯇ ꯇꯨꯝꯍꯟꯅꯤꯡꯒ ꯈꯪꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯆꯀ꯭ꯔꯤꯗ ꯇꯨꯝꯅꯤꯡ ꯇꯨꯝꯗꯅ ꯋꯥꯅ ꯂꯦꯜꯂꯤ ꯅꯨꯄꯤꯗꯣ ꯍꯌꯦꯡ ꯅꯨꯃꯤꯠ ꯐꯩ ꯍꯥꯏꯔꯛꯏꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯄꯣꯠꯇꯦ ꯑꯁ ꯊꯧꯕ ꯑꯁ ꯑꯔꯥꯡꯒ ꯀꯥꯟꯅꯔꯣꯏꯀꯣ ꯅꯪꯅ ꯉꯝꯗꯅ ꯆꯍꯤ 2ꯗꯤ ꯁꯨꯔꯕꯅꯤ ꯇꯣꯟꯗꯣꯟꯕꯅ ꯀꯅꯥꯒ ꯂꯩꯍꯧꯗꯣꯔꯤꯒꯦ ꯃꯥꯁꯨ ꯑꯃ ꯊꯤꯕꯤꯔꯅꯤ ꯑꯉꯥꯡꯁꯦ ꯀꯥꯏꯗ ꯑꯉꯥꯡꯅꯣ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯅ ꯅꯪꯒ ꯀꯣꯏꯔꯝꯕ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯟ ꯏꯆꯥꯒ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯅ ꯅꯪ ꯇꯣꯟꯗꯣꯟꯕ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯌꯣꯏꯕꯗꯨꯒꯤꯅꯤ ꯀꯥꯟꯅꯗꯦ ꯍꯌꯦꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯁꯦ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯊꯣꯛꯀ ꯊꯥꯛꯀ ꯌꯥꯝ ꯉꯥꯡꯉꯤ ꯌꯥꯅꯤꯡꯗ꯭ꯔꯤꯔꯥ ꯍꯣꯏ ꯇꯔꯥꯏ ꯏꯂꯥꯏ ꯂꯥꯏꯅꯒ ꯈꯨꯝꯗꯣꯔꯛꯄ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛꯀ ꯁꯥꯎꯖꯅꯔꯛꯂꯤ ꯅꯨꯄꯥꯗꯣ ꯑꯁꯦꯡꯕꯒꯤ ꯑꯩ ꯁꯥꯏꯅꯗ꯭ꯔꯤꯔꯥ ꯑꯁ ꯊꯧꯕ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩ ꯀꯩꯝ ꯈꯜꯂꯨꯏ ꯀꯩꯅꯣ ꯈꯪꯉꯤꯗ ꯑꯩꯕꯨꯗꯤ ꯄꯥꯝꯃꯝꯃꯣꯏ ꯍꯥꯏꯕ ꯅꯪꯅ ꯑꯩ ꯍꯩꯅꯗ꯭ꯔꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯒꯦꯁꯨ ꯌꯦꯡꯖꯔꯣ ꯑꯩ ꯊꯝꯃꯒꯦ ꯂꯂꯩꯕꯤꯁꯨ ꯀꯩ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯐꯣꯟ ꯊꯝꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯟꯖꯦꯜꯗꯨ ꯌꯛꯂꯞꯅꯒ ꯂꯥꯎꯔꯛꯂꯤ ꯉꯥꯏꯈꯣꯀꯣ ꯊꯝꯃꯒꯦ ꯇꯨꯝꯖꯔꯣ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯗꯨꯅ ꯋꯥꯔꯧꯕ ꯃꯥꯟꯕ ꯃꯇꯧ ꯑꯃꯒ ꯑꯣꯜꯂꯛꯂꯤ ꯅꯨꯄꯥꯗꯣ
Nupi maso nupa magi mataududa warauna khomlakli. Nangidamagta kapinaba angang pet laubam leirina nganginine. Thawbadi sawbaga waraubaga hayrano lalaybina hayrakliba mido kanano khanna mamikadu lauthuptuna hanglakli. Kana lalaybisu machingadu nakanamada pairaduna warauna khomlakli. Rosi haibra amalaydaine. Mamingdu tabada thawbado tik dum nongthorakli yam kanna nokninglura male. Khamban jatuna hayrakliba wanduda thingba ngamda ahingninga kawo makai kanaga nokthoragli. Lalaybisu madawduda sawnglura male amuk hena dum sawgalakli. Nang thamdringaida ayuna kage yam nokngali. Purpur ka I phone aduga off ka tawsile. Hanjinna tawrokdanaba sawbado mayik singli khanganaba haiduna off ka tawsin ki hekda. Thawbasu calldo hanjinaga tawjarakpani adubu off hayrakpadudadi upai leita ahinga oire waramani tumjarasanu khan maso phone do charge tawsilaga dum mathemle. Ngarang ahing lai sharumbaga kaiga nupido pung tare tarado phawba makeup kamta thokdri. Tonon manamachi hawgalakdringaida thabak inkhang loina loishanba loiri. Jakmai phawba thangaladuna loi phawba loisilaknabani. Adu phawba lalaybide kana tumle. Mana ngarang tumthakibado pung 2:30 ahumuk tadorobani. Adudai tumbaduna makeup kapla ama phawba thoklakdri. Yam nungain tumthakramale. Tonon maso asugamla thingla phawba machina sangaw hawgalakdabaduda machigi kana changlakduna hawdokpa lakli. Je masanomduna hawdoklobada maidagi hena masalo sagaduna layrambaduda khangprek khangi tononbado. Je tabra mi. Hanjin masa paiduna nomaga hawdokpada makeup thoklakidre nupido. Masa pombado humangna pomcho chotna tumnaga layrambado ubada tononbadi mi hosudre. Je Hawgaduna jakomna chensilaga mak amada isinga phadiga ama payarduna amuk lagli. Magdudagi isingduda phadidu mathong khangdana chuplupsenduna hatho atu somdoklaga machigi marai bukta popekta thamli. Je tabro mi. Kapu kalakle tononbadi amuk dodriba machigi matawduda kari tawni tawfam khangdre. Januso ngarangi ngaren puduna lakpani. Tonon mana imungda machi kana gawbudu tabada kaidobo yangbo jano khan chensalakli. Kaidorga tonon ba? Tonon masu chenu lakbo ubaduda thingatuna layramba pirangdo maningdamna sintharakli. Je chenu akhoi se gawbu tade. Ha Makuna pairamba tiffin gado laimaida langtana lang tharamnaga kana chensalakli lalaybigi manakta chenudo.